ngasiꯗꯤ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯏꯕꯥꯅꯤꯁꯤ ꯏꯕꯥꯅꯤ ꯗꯤꯁꯤꯖꯟ ꯂꯧꯔꯦꯀꯣ ꯑꯩꯈꯣꯏ ꯌꯨꯇꯨꯕꯇꯒꯤ ꯄꯣꯊꯥꯔꯒꯦꯅ ꯏꯕꯥꯅꯤ ꯗꯤꯁꯤꯖꯟ ꯂꯧꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯪꯕꯤꯔꯝꯕ ꯁꯤꯡꯗꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯑꯃꯅꯤ ꯈꯤꯇꯪ ꯂꯧꯈꯠꯆꯔꯝꯒꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯏꯔ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯎꯕꯅꯤꯅ ꯀꯔꯤꯁꯨꯗꯤ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯅꯤꯡꯉꯁꯨ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃ ꯂꯥꯛꯑꯦꯀꯣ ꯑꯩꯒꯤ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯀꯌꯥ ꯑꯃꯁꯨ ꯍꯪꯕꯤꯔꯛꯑꯦ ꯑꯩ ꯃꯃꯥꯡ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯖꯈꯤꯕꯅꯤꯀꯣ ꯑꯩꯒꯤ ꯂꯝꯁꯤ ꯀꯩ ꯂꯝꯗꯩꯅꯣꯅ ꯍꯪꯕꯤꯔꯛꯑꯦ ꯑꯗꯣ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯖꯒꯦ ꯑꯩ ꯀꯩꯅꯣꯗꯒꯤ ꯈꯥꯉꯕꯣꯛꯇꯒꯤꯅꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯥꯉꯕꯣꯛ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯕꯣꯌꯥꯏ ꯀꯧꯋꯦ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎꯅ ꯑꯅꯤꯅꯤ ꯅꯨꯄꯥ ꯑꯅꯤꯅꯦ ꯑꯩ ꯏꯊꯛꯇ ꯏꯌꯥꯝꯕ ꯑꯃ ꯂꯩꯔꯤ ꯑꯗꯨꯒ ꯑꯕꯦꯒꯤ ꯃꯤꯡꯁꯨ ꯍꯥꯏꯔꯛꯑꯦ ꯑꯕꯦꯒꯤ ꯃꯤꯡꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯃꯤꯡ ꯄꯔꯃꯦꯁꯣꯔꯤ ꯀꯧꯋꯦꯀꯣ ꯃꯥ ꯈꯣꯡꯖꯣꯝ ꯂꯥꯡꯉꯊꯦꯟꯗꯒꯤꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯕ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕꯗ ꯌꯨꯇꯨꯕꯀꯤ ꯄ꯭ꯔꯣꯐꯦꯁꯟ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯄꯥꯝꯃꯦ ꯍꯣꯏ ꯑꯩꯈꯣꯏ ꯑꯅꯤ ꯀꯩꯁꯨ ꯍꯩꯖꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕꯗ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯁꯤꯃꯗꯤ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯔꯣꯏꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯃꯨꯟꯅ ꯇꯥꯟꯅꯔꯦ ꯑꯩꯈꯣই ꯌꯨꯇꯨꯕꯇꯒꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯄꯣꯊꯥꯔꯒꯦꯅ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯒꯤ ꯇꯧꯕꯤꯃꯟ ꯈꯪꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯈꯪꯖꯩ ꯑꯗꯨ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯅꯤꯡꯉꯒꯁꯨ ꯂꯥꯏꯔꯕꯅ ꯍꯦꯟꯕꯅꯤꯅ ꯀꯔꯤ ꯍꯥꯏꯅꯤ ꯁꯨꯝ ꯑꯩ ꯍꯧꯖꯤꯛ ꯁꯦꯡꯅ ꯍꯥꯏꯒꯦꯕꯀꯣ ꯑꯩ ꯏꯁꯥ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯦ ꯆꯦꯟꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯅꯠꯇꯅ ꯌꯨꯇꯨꯕꯇꯩꯁꯨ ꯄꯩꯁꯥ ꯂꯥꯛꯇꯕ ꯑꯗꯨꯒ ꯑꯩꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯨꯔꯕꯅꯤꯅ ꯄꯩꯁꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯉꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯁꯨ ꯋꯥꯏ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯍꯥꯏꯅ ꯃꯌꯥꯝꯅ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯃꯔꯝꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯑꯔꯣꯏꯕꯁꯨ ꯑꯣꯏꯈꯤꯕ ꯌꯥꯏꯀꯣ ꯍꯧꯖꯤꯛ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯌꯥꯝꯅ ꯇꯠꯇꯅ ꯍꯪꯕꯤꯔꯛꯄꯗꯣ ꯉꯁꯤꯗꯤ ꯍꯣꯏ ꯃꯇꯦꯡ ꯈꯛꯇꯪ ꯍꯥꯏꯒꯦꯕꯀꯣ ꯕꯕꯥꯁꯨ ꯌꯥꯝ ꯉꯝꯗꯗꯅ ꯂꯩꯌꯦ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄꯁꯨ ꯀꯔꯤ ꯉꯝꯗꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯏꯃꯥꯅ ꯕꯖꯥꯔ ꯆꯠꯂꯒ ꯑꯩꯈꯣꯏꯁꯦ ꯊꯥꯒꯠꯄꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯎꯔꯒ ꯐꯥꯎꯕꯗ ꯏꯃꯥ ꯕꯕꯥꯒꯤ ꯀꯔꯤꯒꯨꯝꯕ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯑꯩꯅ ꯈꯟꯖꯕꯗ ꯌꯨꯇꯨꯕꯀꯤ ꯂꯝꯕꯤꯁꯤꯗ ꯂꯥꯛꯎꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯁꯦꯟꯒꯤ ꯈꯜꯂꯒ ꯂꯥꯛꯈꯤꯕꯗꯤ ꯅꯠꯇꯦ ꯑꯩ ꯃꯌꯥꯝꯒꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯔꯒ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯪ ꯑꯁꯤꯃ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯇꯅ ꯇꯥꯛꯄꯤꯕꯗꯣ ꯑꯗꯨꯝ ꯄꯥꯝꯖꯔꯨꯕꯅꯤ ꯃꯤꯡꯆꯠꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯈꯥꯉꯕꯣꯛ ꯈꯨꯡꯒꯪꯁꯤ ꯑꯩ ꯑꯃꯅ ꯀꯩꯁꯨ ꯂꯩꯇꯕ ꯑꯉꯥꯡ ꯑꯃ ꯑꯩꯅ ꯈꯤꯇꯪ ꯄꯨꯈꯠꯅꯤꯡꯕ ꯑꯗꯨ ꯑꯩꯅ ꯈꯟꯖꯔꯤꯕ ꯃꯪꯂꯥꯟꯁꯤ ꯑꯩ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯈꯤ ꯇꯁꯦꯡꯅ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯨ ꯊꯦꯡꯅꯔꯤ ꯑꯗꯣ ꯑꯩꯅ ꯌꯨꯇꯨꯕꯀꯤ ꯂꯝꯕꯤꯁꯤꯗ ꯆꯪꯒꯦꯕꯁꯦ ꯑꯩ ꯉꯝꯒꯅꯤ ꯈꯜꯂꯒ ꯆꯪꯈꯤꯕꯅꯦ ꯑꯗꯣ tasiang maya khangde kanu to ngamje mayam siapa to ngam to male aduna mayam su lana kanbi kanu ngasi gi video sina ai punsi video oragina apega ai leble mayam na khangde kari agidam khangde ji ai go da tar ja wa okay wa to ko ai gi na sap ya leite tena agati ai na pamchero ko la tar asin khala chatkiban ꯍꯣꯏ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡ ꯇꯧꯕ ꯄꯝꯀꯤꯟꯒꯣꯏ ꯑꯗꯒꯤ ꯇꯃꯁꯟ ꯆꯤꯀꯔꯕꯣꯠ ꯃꯣꯏꯅꯗꯤ ꯃꯌꯥꯝ ꯇꯥꯛꯄꯤ ꯍꯥꯏꯕꯤ ꯈꯥꯡꯕ ꯀꯜꯂꯣ ꯑꯗꯨꯕꯨ ꯌꯨꯇꯨꯕ ꯍꯥꯏꯕꯁꯦ ꯁꯦꯡꯅ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯑꯕꯦ ꯀꯩꯒꯤꯁꯨ ꯑꯦꯛꯇꯤꯡ ꯍꯩꯇꯦ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯇꯝꯖꯔꯛꯄꯅꯤ ꯑꯗꯣ ꯌꯨꯇꯨꯕ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯌꯨꯇꯨꯕ ꯇꯧꯕꯁꯦ ꯀꯌꯥꯁꯨ ꯁꯞꯄꯣꯔꯠ ꯂꯩꯇꯦ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯈꯔꯅꯗꯤ ꯄꯪꯇꯧ ꯇꯧꯕꯤꯕꯅꯦꯕꯀꯣ
ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯇꯨꯕ ꯑꯣꯏꯒꯦꯔꯥ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯅꯕ ꯀꯩꯁꯨ ꯂꯩꯇꯦ ꯇꯣꯟꯊꯕꯒ ꯍꯤꯔꯝ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯉꯁꯤꯕꯨ ꯂꯩꯕꯗ ꯑꯩꯅ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗꯦ ꯃꯌꯥꯝꯀꯣ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯋꯥꯏꯌꯦ ꯏꯅꯦꯝꯕꯣꯛꯅ ꯕꯖꯥꯔ ꯆꯠꯂꯒ ꯍꯣꯠꯅꯕꯅꯦ ꯕꯕꯥꯁꯨ ꯅꯥꯔꯒ ꯂꯩꯔꯤꯅꯦ ꯑꯗꯩ ꯁꯨꯕ ꯆꯠꯄ ꯀꯩꯁꯨ ꯉꯝꯕ ꯅꯠꯇꯦ ꯁꯨꯝ ꯂꯩꯔꯤꯕꯗꯨꯅ ꯑꯗꯨꯅꯦ ꯑꯗꯣ ꯌꯨꯇꯨꯕꯁꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯦ ꯄꯩꯁꯥ ꯊꯑꯣꯏꯅ ꯅꯠꯇꯦ ꯄꯩꯁꯥ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯤꯑꯕ ꯄꯩꯁꯥꯁꯨ ꯐꯪꯗꯦ ꯑꯗꯣ ꯃꯤꯅꯁꯨ ꯂꯥꯏꯔꯕꯅꯤꯅ ꯁꯞꯄꯣꯔꯠꯁꯨ ꯈꯔ ꯋꯥꯠꯂꯦ ꯍꯣꯏ ꯑꯌꯥꯝꯕꯅ ꯁꯞꯄꯣꯔꯠ ꯋꯥꯠꯂꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯣꯏ ꯅꯨꯡꯁꯤꯕꯤꯕꯁꯨ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯌꯦ ꯅꯨꯡꯁꯤꯕꯤꯗꯅ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯈꯣꯠꯂꯦꯅ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯄꯁꯨ ꯂꯩꯌꯦ ꯑꯗꯣ ꯈꯔ ꯑꯃꯗꯤ ꯌꯥꯝꯅ ꯊꯤꯅꯁꯨ ꯌꯥꯝꯅꯁꯨ ꯍꯥꯏꯕꯤꯌꯦ ꯑꯗꯣ ꯍꯣꯏ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯦ ꯈꯔꯗꯤ ꯑꯩꯈꯣꯏꯁꯨ ꯑꯐꯕ ꯊꯕꯛ ꯑꯃ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯑꯣꯏꯒꯦꯔꯥ ꯈꯔꯗꯤ ꯃꯤꯋꯥ ꯃꯩꯁꯥ ꯂꯥꯡꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯊꯕꯛꯁꯨ ꯁꯨꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯗꯗꯥꯁꯨ ꯑꯐꯪꯕ ꯊꯕꯛꯁꯨ ꯁꯨꯔꯦ ꯑꯃꯈꯪꯗꯦ ꯉꯁꯤ ꯅꯣꯡꯃꯒꯤ ꯄꯩꯁꯥ ꯇꯥꯟꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯥꯏꯗꯤ ꯏꯆꯥꯁꯨ ꯌꯥꯎꯁꯜꯂꯕꯅꯤꯅ ꯑꯗꯨ ꯑꯐꯪꯕ ꯁꯨꯔꯦ ꯚꯤꯗꯤꯑꯣ ꯅꯝꯕꯁꯨ ꯅꯪꯗꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯁꯦꯕꯥꯗꯤ ꯌꯥꯝꯅ ꯇꯧꯅꯤꯡꯉꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯗꯤ ꯂꯥꯏꯔꯕꯅ ꯍꯦꯜꯂꯛꯄꯅꯤꯅ ꯁꯣꯝꯗ ꯌꯥꯔꯛꯇꯕ ꯌꯥꯎꯔꯛꯑꯕꯅꯤ나 ꯑꯩꯈꯣꯏ ꯗꯗꯥ ꯏꯕꯥꯅꯤꯅ ꯃꯨꯟꯅ ꯈꯜꯂꯒ ꯗꯤꯁꯤꯖꯟꯁꯦ ꯃꯨꯟꯅ ꯈꯜꯂꯒ ꯌꯨꯇꯨꯕꯇꯒꯤ ꯑꯩꯈꯣꯏꯁꯦ ꯄꯣꯊꯥꯔꯒꯦ ꯃꯌꯥꯝ ꯌꯨꯇꯨꯕꯇꯒꯤ ꯉꯁꯤꯗꯒꯤ ꯗꯗꯥꯒ ꯐꯖꯅ ꯗꯤꯁꯤꯖꯟ ꯂꯧꯔꯦ ꯏꯕꯥꯅꯤ ꯐꯖꯅ ꯍꯥꯏꯅꯔꯒ ꯉꯁꯤꯗꯒꯤ ꯌꯨꯇꯨꯕꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯣꯊꯥꯖꯔꯒꯦ ꯃꯌꯥꯝ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯕꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯉꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯇꯨꯕꯁꯤꯗꯒꯤ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯄꯣꯊꯥꯖꯔꯒꯦ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯌꯥꯝꯒ ꯊꯦꯡꯅꯕꯁꯤꯡ ꯑꯁꯤꯅꯁꯨ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦꯅ ꯈꯜꯂꯦ ꯃꯌꯥꯝꯒꯤ ꯊꯧꯒꯜꯁꯦ ꯌꯥꯝ ꯇꯧꯖꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯕꯨ ꯕꯣꯔꯥꯅ ꯂꯥꯏꯔꯕ ꯑꯣꯏꯔꯕꯅꯤꯅ ꯉꯝꯗꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯔꯣꯏꯕ ꯑꯣꯏꯖꯔꯒꯦ